Thobal District ki manung chanba Kairembikhok khungangi oina BOSEM COHSEM na lawba class 10 amasung class 12 ki examination 2026 ta pass tawrakraba Maheiroi kuntra taruk taram na oktuna Ekaikhumnaba Utkhre. Ngasi nungthil Kairembikhok khungangi academic forum ama oiriba apunba iramdam Kairembikhok na sinduna Kairembikhok mayai laikai community hall da pangthokiba Maheiroi singbu taram na okpagi thawramaduda social worker Khetrimayum Priyobata Thobal College ki Department of Geography ki Professor Dr. M. Damodar, Wangbal Gram Panchayat Ward number 7 ki member Laisram Surabati, Ward number 8 ki member Aits Bizenti, Kairembikhok Students Union and Club KSUC ki President L. Khogen, Sintha Club Kairembikhok ki Vice President H. Binoyamadi, Young Challengers Club Kairembikhok ki President PH Dayanandana Mathang Sitna Athoiba Mithung, Thawramapu Amadi, Akhanaba Mithung Sing Oiki. Ngasigi thawramaduda class 10 gi Maheiroi tarataruk aduga class 12 gi Maheiroi kun punna Maheiroi kuntra tarukta certificate memento amadi cash award sing kutsinaki loinena khunganga sigi oina class 10 amadi class 12 ki khwaidagi mark wangba Maheiroi singda konthauzam tomi macha meritorious award amadi Laisram Nadesor meritorious award sing piduna pukning thogatki athoiba mithungi warol piraduna social worker Khetrimayum Priyobatana fongdorakhibada Maheiroi ama oiraga lairik laisugi mangal yaudraba singna hiram khudingmakta mai pakpa ngamloi education haibasi yamna maru oi maramaduna Maheiroi singna lairik tamba matamda lengaki thabak ama fangnabagi wakhalonda tamba asi afaba khongthang natte wana mahai tamlaga mahai charaba tungda ahallaman oza guru khangloidaba mayam ama leiraga lamdamasi chaukhatpa ngamloi aikhoina lairik tamliba asi karigino haiba khangba mathautai wakhal khanba ngamnaba moral value leinaba achumba karino aranbana karino khanglaga afaba thabak tawba ngamnaba ngasi aikhoina lairik tamlibani haiba asi ngasi haugalakliba Maheiroi singna kawroidabani haiki mahakna makhata na hai ngasi haugalakliba naharol singi wakhalonda mama laibak nungsibagi wakhalon sing mangsilakle isa khaki nungainaba wakhalonda loina chatnakre moral value yausilaktre thaksi khasi leisilaktre ahallaman masak khanglaktre hairaduna masigumba miyoi sing aduna afaba society ama kaidongda purakpa ngamloi haiki masi agoige education is the basic need masi the basic need ne aduga koina mai masing tamba matamda aiji sarkar gi white color job khatak phangnabagi wakhalonda koina larik tambase masi ju phatte lailai susi patana mama mapana hodaraga lailai susi patana mama mapana wana laik tamanlaba tamalaga mahishara kada mama mapado pijani ngoi do boy dargadi ko adugumba wakhalon chelaba adoi dargadi akoina nakhoibu lailai su yam haylu bagi mama mapado chauraga pijani ngoi do boy dargadi adugumba laik laisu haiba mi meyam leraga samaj se sawhaloi aduna aikoina khangadabase aikoina larik ta misi karigino si hana koi patal khangba mathau tai akoina laik ta misi sarkar gi white color job phangnabani na khallaga tam targadi mazu totally wrong larik ta mise masi aikoina wakhan khanba ngamnabani akoi gi moral value laisu waibje moral value je masi leinabane akoi wakhal khanba ngamnaba amadi achumba karino aranba karino khangaga afaba thabak tawba ngamnaba kidamak akoi lairik tambane aibse masi kawai damne hosika gi hogalaiba satu singa akoi gi hogalaiba naharon singi wakhalonda patriotism nationalism gi wakhalon mangre isa khattagi nuainaba ai khaki nuainaba ai tolop charaga nuaina hingnaba ai pesa pairaga nuaina hingnaba adugi wakhalonda loi chakre moral value yopsalakre thaksi kasi leiraktre ahallaman masak khanakre ai bu tapiba oza masak khanakre ai bu popiba ima aipa masak khanakre bojikan gi satu ji adoi taragadi aina lairik pam hairaga ai gi moral value yaudraba ai character lose hoiraba adugumba miyoi sing aduna afaba society ma
never purakpa ngamoi haibase ai ajek thajab